और से ngasi haudur se surah al-baqarah ki ayat number chani ga yankhai humdo 253 dagi a'udhu billahi minash shaitanir rajim bismillahir rahmanir rahim rasul singdu makoi kharabuna ikoina matik mangal helanbi ki makoi kharatagi makoi gi manung dagi kana gumbadana allah na haktheng na wangang bi ki aduga kharabuna allah na thak wang han bi ki aduga ikoina pibi ki maryam gi machani pa isada dalil sing aduga saugat han bi ki mabu ruhul qudus na jibril na allah na asumno ye han bi ge ningbi ram labadi makoi gi matung da lakpa mirol singduna khatnaram loidabani amaga makoi da dalil singdu lak labagi matungda adubu makoina mot khena ki makoi gi manung dagi kharana thajaki kharana thajaki te Allah na asumna oi hanbige ningbiram labadi makoi amaga khanaram loidabani adubu Allah di Allah na tawning budu tawbani Allah di mana tawning budu tawbani dalil singdu la abdane mohoina thajadrisi khena re busu khaba rasul si amana amdai thawang halli kharam na khaktheng na wangang hiyawi adar isa alayhi salam da dalil pi khi asem ga dalil aduga ruhul qudus jibril alayhi salam na saugat laga support to holaga ado allah ni nimbiram de mohoi mirol singdu khatnaram loidabane am gam ga khanari du dalil singdu la laba matungda khatnaram loidabane adu mohoina mot khena kiya dalil la matungda ni mot khena risi ekoi soje quran si pair kan ni khena ri mem cha amana faraj ni amana wajib ni amana nafil ni munari mem ji ena ri mem ji quran si leina ne si changye ngam ni ti ekoi quran don jin ga dan o tha jaba sing khars tau jo ho ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯄꯤꯈꯤꯕꯗꯨꯗꯒꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯨ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯗꯨꯗ ꯃꯟꯇꯤꯛꯅꯕ ꯌꯥꯔꯣꯏꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯔꯣꯏꯗꯕ ꯍꯥꯏꯖ ꯆꯠꯆꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡꯗꯨꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯅꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯁ ꯇꯧꯍꯧꯔꯕ ꯂꯥꯟ ꯄꯤꯔꯤꯗꯨꯔꯒꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯤ ꯃꯟꯇꯤꯛꯅꯕ ꯌꯥꯔꯔꯣꯏꯕ ꯃꯃꯜ ꯍꯨꯟꯅꯕ ꯄꯤꯅꯕ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯃꯒꯤ ꯍꯥꯏꯖ ꯆꯠꯆꯕꯁꯨ ꯌꯥꯔꯔꯣꯏ marum mapang so kaimta yarroy sanarroy aduga si yarroy an hairibe se sigi mamang sir taw howon hair si order natra sigi si tawdab sing du thajad aduin makha ta aduga thajad ba sing du di aran ba taw ba sing ni si aya si thajad ba sing Allah laita-bani layamatta manatana madi adum hingdunata laibani ahing ba pumna mappo yokpi bani laksin ba laite mabu uibana natraga tumning bana magini asman singda laiba pumna amasung prithvi da laiba pumna kana laibage mangonda haija chachangamba magi ayaba yaudana sikhan thagadame magi ayaba yaudana kana laiba ngamba no mangonda haija chachab mana khangi nakoi gi mamangda kari laibage haibidu aduga nakoi gi matungda kari thoklagani haibidu aduga nakoi nadi kaidunungda su lamsinba ngamde magi lausingi matangda kari amattasu sumnagi mana khanghanbige ningbibadu nattana sandogi magi kursidi asman sing ayatul kursi ki arthani ko asman sing amasung prithvi sinthungna aduga madi chok thaba leite makoi ani bu senabada madi awang baduni achau baduni sigi ayasine khoina saitan jinat ke gichang daraba tumam daida sonba du adana hainerdu artha khang da bidanga si artha khang na khoi tarisi to nam duna to hanba leite dharmada dharma srane nam dan to hanba leite ba khoina phu chaidana tawdami aduni adani dalibani aduni action ni to narisi islam da kaimte leite ko achumba lambi mayek sengna topna leibani aran badagi aduga kanagumbana tagut pu thadok laga allah bu thajaraba mana paijarabani chetlaba paifam amada madu kaidonungda tatlaroidaba allah di tabani khangbani aran bana sini arup achum bana sini haibse phongna leire karaida leire quran sina dalil wara leire kadorini adu kanagumna nampu sason to bayadre dharmada adugi amana chetna pairadi mana पाइजरबदी चेलब या पाइफम अमदा आइदि पाइदोरसे कुरान सिनत्रो मदु कैदुनुंग तत्लरोयदा सुप्तत तत्लरोय बनान तो मा
ꯑꯔꯥꯟꯕꯗꯨ ꯆꯪꯉꯔꯣꯏꯕ ꯁꯤ ꯄꯣꯠꯆꯦꯠꯅ ꯄꯥꯏꯔꯗꯤ ꯑꯜꯂꯥꯗꯤ ꯇꯥꯕꯅꯦ ꯈꯪꯕꯅꯦꯕ ꯇꯥꯒꯨꯠ ꯊꯥꯗꯣꯛꯄ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯇꯥꯒꯨꯠ ꯍꯥꯏꯔꯤꯁꯤ ꯑꯜꯂꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯨꯝꯕꯁꯤ ꯂꯣꯏꯅ sina islamni sina sunnatni sina wajibni sina haibi ingadami sina haibi loidami na hek Allah na tab to badal lai khri pumbasi loina tagut ngaktan man thagat bors loina adu gising adu idu thadok laga ai adu pumbadu taro su naina ro su Quran sina furqan wa hengadam nadra adu helladi ma che na paire nadragadi yararo Allah di michang ni thajaba singi mana puthokpi makhoi bu amambadagi anganbada aduga thajadaba singdugi michang singdi tagut ni thajadaba singi Allah da thajadaba ayasira thajadaba singi michang di tagut neba tagut na michang oidrane acho chowa mayamana tagut michang oibene thajadaba khoi gidi khoi leri khoi na haisi illona acho bana haira me si chumma miyana Quran ki ayasi yaudabida sigi sina si hairadi acho duna Quran ki ayasi khanghalladi hairadi adu idu Allah na haibata daru adu na tabida si subai haidabida sini ne he sahi bana sini sahi damna sini ne chatkadaba sherkadabna sini sheroidamna sini karinta siga mari laindaba pujillo one khaba adu gitu Allah de michang ni thajaba singi jena bayri bathajari ba Quran se chali mi singdo adu gi michang ne ba Allah de mana puthokpi makhoi bu amambadagi anganbada aduga thajadaba singdugi michang di tagut ne makhoi na pusilli makhoi bu anganbadagi amambada si Quran sire amamrom da pujille makhoi makhoi duni maida lagidaba sing haibadu makhoi maduda laigadabani matam chuppagi oina nangna udabra Ibrahim da marayet khiba midu magi rab ki matang da supnagi Allah na mangonda ningthau khubam pi khibagi maramna Ibrahim na sumna haibada aigi rabti hinghanbiriba amadi sihanbiriba aduni mana haiki aisu hinghalli amasung sihalli Ibrahim na haiki tasengnamak Allah na thokhallak i numitpu nongpoktagi nangna thokhallak u masibu nongchuptagi asumna chamamna hanki thajadabadubu Allah di lamjing bide lana chatpa mi singbu siri khangidana thawangbu ena kibdu kaliga Ibrahim alayhi salam ga natraga ningsingu adugumba midu mana shahar ama sambada maduda mangtaktuna ningkhai ha maduna mangtaktuna ningkhai duna tarabada magi yumpham singda mana haiki karamna masibu hingat hangadagi Allah na masina asumna siraba matungda sumaina sigraba pura mangtaktuna toigra pumgrabji Allah na kamen hingal khna dormana mana haya aduna Allah na siduna tahan ki mabu chahi chama adugi mana hingat hinbi ki mabu Allah na amka ma hingal la mana sai khallu ba hangubdu Allah na haiki kayam koina nang asumna leiro bage Allah na hangai me mana haijaki aina asumna leiro male nongma natraga nongma gi machet khara adu sibe si tumba se samana dar se haise Allah na haibi ki natte nang asumna leiro bani chahi chama yengu nang gi chana baduda amasung nang gi thakna baduda makhoidu kofai suza kadabani jajik tadabani matamna haukhrabasu aduga yengu nangi loladuda aikoina oihallagadabani nangbu khudam ama miyoibada yengu loladugi saru singdu karamna aikoina makhoibu punsin bage aduga makhoibu sadongna yomsin bage haibadu madu mangonda mayek sengna uhanbiraba matamda mana haijaki ai changjare Allah di pot pum ai khangjare Allah di pot pum namaki mathak tangam mi haibasi tawning bata tawba mana iman pure abadura changyang ama se khoi da si ayasi ulisi haidi Allah na tawbadu tawning bata tawbungam mi haibdu Allah na tawribni haibdu Allah na haibi illu haibdu ne banatra aduga liyu Ibrahim na haikibadu ai gerab aingonda amukta utpiyu nang na karamna asibabu hingan bage haibadu Ibrahim namka Allah da hangachari Allah na haibiki nang thajadabra Allah na hangi mana haijaki Ibrahim na hoi ai thajai adubu ai gi thamoi pen janaba haijabani Allah na haibiki adu oirabadi phara uchek mari aduga tehallo makhoi
ꯅꯉꯣꯟꯗ ꯑꯗꯨꯗꯒꯤ ꯊꯝꯂꯣ ꯆꯤꯡ ꯈꯨꯗꯤꯡꯗ ꯃꯈꯣꯏꯒꯤ ꯁꯥꯗꯣꯡꯁꯤꯡꯗꯨꯒꯤ ꯁꯔꯨꯛ ꯑꯃꯃꯝ ꯑꯗꯨꯗꯒꯤ ꯀꯧꯔꯣ ꯃꯈꯣꯏꯕꯨ ꯀꯧꯔꯣ ꯃꯈꯣꯏꯕꯨ ꯃꯈꯣꯏꯅ ꯄꯥꯏꯗꯨꯅ ꯂꯥꯛꯀꯅꯤ ꯅꯉꯣꯟꯗ ꯊꯨꯅ ꯌꯥꯡꯅ ꯈꯪꯉꯨ ꯑꯜꯂꯥꯗꯤ ꯄꯥꯡꯒꯜꯕꯅꯤ ꯁꯤꯡꯕꯅꯤ ꯁꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯦꯟꯖꯅꯕ ꯑꯜꯂꯥꯗ ꯍꯪꯒꯠꯆꯈꯤꯕ ꯑꯌꯥꯠꯇꯨꯀꯣ ꯅꯠꯇꯕ ꯑꯜꯂꯥꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯃꯆꯥꯛ ꯃꯔꯜ ꯈꯔꯆ ꯇꯧꯕꯁꯤꯡꯗꯨꯒꯤ ꯈꯨꯗꯝꯗꯤ ꯃꯍꯩ ꯃꯔꯣꯡꯒꯤ ꯃꯔꯨ ꯑꯃꯒ ꯃꯥꯟꯅꯕꯅꯤ ꯄꯔꯃꯥꯟ ꯑꯃ ꯄꯤꯔꯒ ꯑꯜꯂꯥꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯧꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯔꯤꯗꯣ ꯃꯗꯨ ꯆꯔꯣꯡꯗꯣ ꯃꯗꯨꯅ ꯆꯔꯣꯡ 8 ꯂꯣꯡꯊꯣꯛꯄ ꯑꯗꯨꯒ ꯆꯔꯣꯡ ꯈꯨꯗꯤꯡꯃꯛꯇ ꯃꯔꯨ ꯆꯥꯝꯃ ꯄꯥꯟꯕ ꯑꯜꯂꯥꯗꯤ ꯌꯥꯝꯈꯠꯍꯟꯕꯤꯕꯅꯤ ꯃꯅꯥ ꯌꯥꯝꯈꯠꯍꯟꯕꯤꯅꯤꯡꯕ ꯑꯗꯨꯗ ꯑꯜꯂꯥꯗꯤ ꯄꯨꯝꯅꯃꯛꯄꯨ ꯄꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯁꯟꯕꯅꯤ ꯈꯪꯕꯅꯤ ꯁꯤꯗꯤ ꯈꯪꯉꯦꯗꯅ ꯂꯥꯏ ꯂꯝꯕꯤꯗ ꯈꯔꯆ ꯇꯧꯕꯗꯨꯒꯤꯅꯤ ꯁꯔꯨꯛ ꯑꯁꯨꯛ ꯌꯥꯝ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯃꯆꯥꯛ ꯃꯔꯜꯕꯨ ꯑꯜꯂꯥꯒꯤ ꯂꯝꯕꯤꯗ ꯄꯤꯊꯣꯛꯄꯁꯤꯡ ꯑꯗꯨꯒ ꯇꯨꯡ ꯏꯟꯅꯍꯟꯗꯕ ꯃꯈꯣꯏꯅ ꯄꯤꯊꯣꯛꯂꯤꯕꯗꯨꯒꯤ ꯄꯥꯎꯊꯪꯅꯕꯅ ꯅꯠꯇ꯭ꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯟꯗꯕꯅ ꯁꯦꯟꯔꯤꯁꯨ ꯇꯧꯔꯦ ꯈꯔꯆꯥꯁꯨ ꯇꯧꯔꯦ ꯂꯥꯏꯔꯕꯗ ꯑꯗꯨꯒ ꯑꯃꯨꯛꯀ ꯋꯥꯍꯩꯁꯨ ꯊꯥꯗꯕꯗꯣ ꯑꯩꯅ ꯄꯤꯖꯈ꯭ꯔꯤꯃꯤ ꯑꯩꯅ ꯇꯧꯈ꯭ꯔꯤꯃꯤ ꯑꯩꯉꯣꯟꯗꯅ ꯍꯥꯏꯔꯛꯇꯦꯅ ꯇꯧꯅꯗ꯭ꯔോ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯃꯜ ꯈꯪꯗꯦꯅꯦ ꯃꯤ ꯃꯁꯛ ꯈꯪꯗꯦꯅꯦ ꯀꯅꯥ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯨꯝꯕꯁꯤꯡꯗꯨꯅꯤ ꯁꯤ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯈꯣꯏꯗꯨꯒꯤ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯑꯗꯨ ꯀꯔꯤꯝꯇ ꯄꯥꯎꯊꯪꯅꯗ꯭ꯔꯣ ꯍꯥꯏꯗꯤ ꯃꯤꯗꯨꯗ ꯋꯥ ꯍꯥꯏꯔꯨꯗ꯭ꯔꯕ ꯄꯥꯎꯊꯪꯅꯔꯨꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯤꯗꯨꯅꯤ ꯃꯅꯥ ꯂꯩꯔꯤꯁꯤꯀꯣ ꯑꯀꯤꯕ ꯂꯩꯔꯔꯣꯏ ꯃꯈꯣꯏꯗ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯁꯨ ꯋꯥꯔꯔꯣꯏ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯑꯃꯁꯨꯡ ꯉꯥꯛꯄꯤꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯃꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯅ ꯇꯨꯡ ꯏꯟꯅꯕ ꯁꯗꯒꯥꯗꯒꯤꯗꯤ ꯅꯪꯅ ꯁꯗꯒꯥꯁꯨ ꯄꯤꯕ ꯋꯥꯍꯩꯁꯨ ꯐꯠꯇꯕ ꯊꯥꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯋꯥꯍꯩ ꯐꯖꯕ ꯑꯃ ꯍꯥꯏꯈꯤꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯄꯤꯗꯕꯤꯗ ꯑꯜꯂꯥꯗꯤ ꯑꯋꯥꯠꯄ ꯂꯩꯇꯕꯅꯤ ꯈꯥꯡꯕꯤ ꯍꯩꯕꯅꯤ ꯑꯣ ꯊꯥꯖꯕꯁꯤꯡ ꯀꯥꯟꯅꯗꯕ ꯑꯣꯏꯍꯟꯒꯅꯨ ꯅꯈꯣꯏꯒꯤ ꯁꯗꯀꯥꯗꯨ ꯄꯥꯎꯊꯪꯅꯗꯨꯅ ꯅꯈꯣꯏꯅ ꯄꯤꯈꯤꯕꯗꯨ ꯑꯃꯁꯨꯡ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯟꯗꯗꯨꯅ ꯃꯤꯅ ꯎꯅꯕ ꯃꯥꯒꯤ ꯃꯆꯥꯛ ꯃꯔꯜ ꯄꯤꯊꯣꯛꯄ ꯑꯗꯨꯒ ꯑꯜꯂꯥꯕꯨ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯄꯨꯗꯤ ꯊꯥꯖꯗꯕ ꯃꯤꯗꯨꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯃꯥꯒꯤ ꯄꯔꯃꯥꯟꯗꯤ ꯑꯅꯥꯟꯕ ꯅꯨꯡꯄꯥꯛ ꯑꯃꯒꯨꯝꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯎꯐꯨꯜ ꯈꯔ ꯄꯛꯄ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯅꯣꯡ ꯆꯨꯊꯔꯛꯂꯕ ꯑꯗꯨꯒ ꯃꯗꯨꯕꯨ ꯏꯀꯣꯛ ꯀꯣꯛꯅ ꯊꯝꯕꯤꯔꯝꯂꯕ ꯁꯗꯀꯥꯁꯨ ꯇꯧꯔꯨꯕ ꯑꯗꯨꯒ ꯋꯥꯁꯨ ꯋꯥꯔꯨꯔꯒ ꯃꯤꯗꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯨ ꯃꯈꯣꯏꯅ ꯉꯝꯗꯦ ꯀꯔꯤꯁꯨ ꯇꯧꯕ ꯃꯈꯣꯏꯅ ꯇꯥꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯑꯜꯂꯥꯗꯤ ꯂꯝꯖꯤꯡꯗꯦ ꯊꯥꯖꯗꯕ ꯃꯤꯁꯤꯡꯕꯨ ꯁꯤꯒꯤ ꯃꯤꯁꯤꯡꯁꯨ ꯊꯥꯖꯗꯕ ꯆꯤꯡꯉꯦꯕ ꯆꯤꯡꯗ꯭ꯔꯣ ꯑꯜꯂꯥꯅ ꯌꯥꯕꯤꯅꯕ ꯎꯄꯥꯏ ꯊꯤꯖꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯈꯣꯡꯐꯝ ꯆꯦꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯆꯥꯛ ꯃꯔꯜ ꯈꯔꯆ ꯇꯧꯕꯁꯤꯡꯗꯨꯒꯤ ꯄꯔꯃꯥꯟꯗꯤ ꯑꯇꯣꯡꯕꯗ ꯂꯩꯕ ꯍꯩꯀꯣꯜ ꯑꯃꯒ ꯃꯥꯟꯅꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯨꯏꯅ ꯆꯨꯕ ꯅꯣꯡ ꯍꯩꯊꯔꯛꯄꯗꯒꯤ ꯃꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯁꯔꯨꯛ 2 ꯊꯣꯛꯍꯟꯕ ꯍꯥꯏꯗꯤ ꯅꯣꯡꯁꯨ ꯐꯖꯅ ꯆꯨꯔꯒ ꯍꯥꯔ ꯑꯣꯏꯗꯅ ꯃꯍꯩ ꯃꯔꯣꯡ ꯍꯦꯟꯒꯠꯍꯟꯕꯗꯨ ꯃꯗꯨꯗ ꯐꯨꯏꯅ ꯆꯨꯕ ꯅꯣꯡ ꯇꯥꯗ꯭ꯔꯕꯁꯨ ꯈꯔ ꯈꯛ ꯆꯨꯕꯅ ꯑꯗꯨꯝ ꯃꯌꯥꯕ ꯀꯣ ꯑꯜꯂꯥꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯎꯕꯅꯤ ꯁꯤ ꯄꯔꯃꯥꯟ ꯐꯖꯕ ꯄꯔꯃꯥꯟꯅꯤ ꯑꯜꯂꯥꯅ ꯌꯥꯕꯤꯅꯕ ꯎꯄꯥꯏ ꯊꯤꯖꯕꯁꯤꯡꯗꯨꯒꯤ ꯈꯪꯉꯕ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯄꯥꯝꯕ꯭ꯔꯥ ꯍꯩꯀꯣꯜ ꯑꯃ ꯂꯩꯖꯕ ꯈꯖꯨꯔ ꯄꯥꯝꯕꯤꯁꯤꯡꯒꯤ ꯑꯃꯁꯨꯡ ꯑꯪꯒꯨꯔꯁꯤꯡꯒꯤ ꯃꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯗꯨꯗ ꯃꯥꯒꯤꯗꯃꯛ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯎꯍꯩꯁꯤꯡ ꯐꯪꯕ ꯑꯗꯨꯕꯨ ꯃꯥꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯁꯣꯜꯂꯤꯉꯩꯗ ꯃꯗꯨꯕꯨ ꯃꯩ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯇꯨꯅ ꯆꯥꯛꯊꯦꯛꯈꯤꯕ ꯑꯁꯨꯝꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯕꯅꯤ ꯑꯜꯂꯥꯅ ꯅꯈꯣꯏꯗ ꯃꯥꯒꯤ ꯑꯌꯥꯁꯤꯡꯕꯨ ꯅꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯖꯅꯕ ꯀꯔꯤꯒꯤꯅꯣ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤꯁꯦ ꯑꯜꯂꯥꯅ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯈꯟꯊꯅꯕ ꯑꯩꯈꯣꯏꯅ ꯈꯔꯁꯨ ꯃꯌꯥꯝ ꯇꯧꯕ ꯀꯟꯅꯁꯨ ꯍꯣꯠꯅꯕ ꯏꯆꯥ ꯏꯁꯨꯒꯤꯗ ꯃꯌꯥꯝ ꯁꯦꯝꯕ ꯑꯗꯨꯒ ꯃꯩ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯅ ꯆꯠꯈꯤꯕ ꯀꯔꯤꯝ ꯀꯥꯟꯅꯍꯧꯗꯕ ꯑꯗꯨ ꯄꯥꯝꯕ꯭ꯔꯥꯕ ꯑꯗꯨꯅ ꯐꯖꯅ ꯂꯝꯆꯠꯇꯨ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯗꯣ ꯑꯜꯂꯥꯅ ꯍꯥꯏꯕꯗꯨꯏꯜꯂꯒ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯗꯁꯨ ꯐꯖꯅ ꯐꯖꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯁꯗꯀꯥ ꯇꯧꯔꯁꯨ
ꯐꯖꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯃꯥꯖꯁꯤꯗ ꯐꯖꯕ ꯋꯥꯍꯩ ꯂꯣꯏꯅꯕꯁꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯣ ꯑꯣ ꯊꯥꯖꯕꯁꯤꯡ ꯄꯤꯊꯣꯛꯎ ꯅꯈꯣꯏꯅ ꯇꯥꯟꯁꯤꯟꯖꯕ ꯑꯗꯨꯗꯒꯤ ꯑꯐꯕ ꯄꯣꯠꯁꯤꯡꯗꯨ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯩꯄꯥꯛꯇꯒꯤ ꯊꯣꯛꯍꯟꯕꯤꯕ ꯑꯗꯨꯗꯒꯤ ꯄꯤꯊꯣꯛꯅꯕꯅꯤ ꯍꯥꯏꯔꯤꯁꯤꯀꯣ ꯑꯗꯨꯒ ꯋꯥꯈꯜ ꯊꯝꯒꯅꯨ ꯃꯗꯨꯗꯒꯤ ꯐꯠꯇꯕꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯃꯗꯨꯕꯨ ꯅꯈꯣꯏꯅ ꯂꯧꯔꯣꯏꯗꯕ ꯁꯨꯞꯅꯒꯤ ꯎꯁꯤꯟꯅꯗꯅ ꯂꯧꯕ ꯅꯠꯇꯅ ꯌꯥꯗꯕꯒꯤ ꯃꯥꯅ ꯄꯤꯔꯛꯄꯒꯤ ꯂꯧꯔꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪꯗꯤ ꯂꯧꯒꯗꯕ ꯑꯗꯨꯝꯕ ꯄꯣꯠꯇꯨ ꯃꯤꯉꯣꯟꯗ ꯄꯤꯒꯅꯣ ꯈꯪꯉꯨ ꯑꯜꯂꯥꯗꯤ ꯑꯋꯥꯠꯄ ꯂꯩꯇꯕꯅꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯁꯩꯇꯥꯟꯅ ꯀꯤꯍꯜꯂꯤ ꯅꯈꯣꯏꯗ ꯂꯥꯏꯔ ꯇꯥꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯅꯈꯣꯏꯗ ꯏꯟꯁꯜꯂꯤ ꯏꯀꯥꯏ ꯈꯪꯗꯕ ꯊꯕꯛꯁꯤꯡ ꯇꯧꯅꯕ ꯑꯗꯨꯕꯨ ꯑꯜꯂꯥꯅꯗꯤ ꯋꯥꯗꯥ ꯇꯧꯔꯤ ꯅꯈꯣꯏꯗ ꯅꯔꯥꯜ ꯀꯣꯛꯄꯤꯅꯕ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯊꯧꯖꯥꯜ ꯑꯜꯂꯥꯗꯤ ꯄꯨꯝꯅꯃꯛꯄꯨ ꯄꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯁꯟꯕꯅꯤ ꯈꯪꯕꯅꯤ ꯁꯗꯀꯥ ꯄꯤꯊꯣꯛꯄ ꯑꯃ ꯇꯧꯕ ꯁꯨꯃꯥꯏꯅ ꯑꯐꯕ ꯋꯥꯍꯩ ꯃꯤꯉꯣꯟꯗ ꯁꯤꯖꯤꯟꯅꯕꯁꯦ ꯁꯤ ꯒꯨꯅꯥ ꯀꯣꯛꯊꯣꯛꯄꯤꯕ ꯀꯩꯀꯩꯁꯨ ꯃꯌꯥꯝ ꯍꯗꯤꯁꯇꯁꯨ ꯂꯥꯛꯏꯗꯅ ꯒꯨꯅꯥ ꯀꯣꯛꯅꯕ ꯄꯥꯝꯕꯩ ꯑꯣꯏꯔꯃ ꯑꯗꯨꯒꯤ ꯗꯨꯅꯤꯁꯤꯗ ꯇꯥꯛꯏꯁꯤ ꯁꯩꯇꯥꯟꯗꯗꯤ ꯏꯟꯁꯤꯜꯂꯦꯕ ꯄꯤꯊꯣꯛꯇꯅꯕ ꯍꯥꯏ ꯅꯪ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯀꯔꯤꯅꯣ ꯆꯥꯍꯧꯗꯧꯔꯁꯤ ꯅꯆꯥ ꯃꯈꯣꯏꯐꯥꯎ ꯆꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪꯅ ꯃꯤꯉꯣꯟ ꯄꯤꯔꯤꯁꯤꯕꯨ ꯀꯔꯥꯅ ꯏꯟꯁꯤꯟꯗ꯭ꯔꯣ ꯑꯜꯂꯥꯅꯗꯤ ꯁꯣꯝꯗ ꯑꯗꯨꯝꯕ ꯄꯣꯠꯇꯨ ꯄꯤꯊꯣꯛꯍꯜꯂꯒ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯇꯨ ꯄꯤꯊꯣꯛꯍꯜꯂꯒ ꯅꯪꯒꯤ ꯒꯨꯅꯥ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯜꯂꯥꯅ ꯁꯤꯜꯂꯤꯕ ꯑꯜꯂꯥꯅ ꯄꯤꯕꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯃꯥꯅ ꯄꯤꯕꯤꯒꯦ ꯅꯤꯡꯕꯗ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯕꯤꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯃꯉꯣꯟꯗ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯑꯐꯕ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯅꯤꯌꯥꯃꯠꯁꯤ ꯁꯤ ꯑꯌꯥꯠꯁꯤ ꯅꯠꯇ꯭ꯔꯥ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯤꯗ ꯈꯟꯊꯕ ꯁꯤꯒꯤ ꯑꯌꯥꯠꯁꯤꯡꯁꯤꯗ ꯈꯟꯊꯔꯒ ꯑꯃꯜ ꯇꯧꯅꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯦ ꯑꯜꯂꯥꯅ ꯃꯤꯗꯨꯗ ꯄꯤꯕꯤꯔꯕ ꯑꯗꯨꯅꯦꯕ ꯑꯐꯕ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯁꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯟꯊꯗꯦ ꯁꯨꯞꯅꯒꯤ ꯕꯨꯙꯤ ꯂꯩꯕꯁꯤꯡ ꯅꯠꯇꯅ ꯕꯨꯙꯤ ꯂꯩꯕ ꯃꯤ ꯂꯧꯁꯤꯡ ꯂꯩ ꯃꯤꯗꯨꯅ ꯈꯟꯊꯩꯑꯕ ꯁꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯋꯥꯁꯛꯆꯔꯤꯕꯗꯨ ꯋꯥꯁꯛꯁꯤꯡꯗꯒꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯅ ꯈꯪꯂꯤꯕꯅꯤ ꯃꯗꯨꯕꯨ ꯂꯩꯔꯣꯏ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤꯗꯤ ꯇꯦꯡꯕꯥꯡꯕꯁꯤꯡ ꯈꯟꯊꯕꯁꯤ ꯑꯌꯥꯠꯁꯤꯗ ꯅꯈꯣꯏꯅ ꯋꯥꯁꯛꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯈꯔꯁ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯜꯂꯥꯅ ꯂꯣꯏ ꯈꯪꯉꯤ ꯃꯌꯥꯝ ꯅꯈꯣꯏꯅ ꯄꯤꯔꯤꯕ ꯁꯗꯀꯥꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯂꯕ ꯃꯗꯨ ꯑꯐꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯕ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨꯅꯗꯤ ꯍꯦꯟꯅ ꯐꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯜꯂꯥꯅ ꯃꯨꯊꯠꯄꯤꯒꯅꯤ ꯅꯈꯣꯏꯗꯒꯤ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯜꯂꯥꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯄꯥꯎ ꯐꯪꯕꯅꯤ